Hi ma'am, ma'am video se share tawbiyo ada video se share tawbiyo haina ma'am na bet comment hatatpi tegi share tawdoiba haiba tawa khalon da bet comment ma'am pi tay yam tan te akhoi na hainingi ba wa se yaw haning ba duna ne akhoi view yam bagi adai friend follow yam bagi adugum bai na te ko maya adu mai na ta comment ma'am pi ko yawe ado adumai la na khanbi gano sumai tawbani akhoi laishabi singse akhoi hujikse line da leiriba ibung mayam se ibung pa mayam se kamaina khoi sungam jabi thak ta kamaina mateng pang jige na khoi sung khanba matamda ibung pa mayam amangam khoi nga iba akhoi gi ko ngam khoi nga iba ade khun nga iba akhoi gi ibung pa mayam se sa da ba de thak ta ba de na tra sigumba mayam ama manungda akhoi gi manungda yam problem oye aduna 하디 미암나 달까 오예 하비시 미암다 얌 퐁나 하자가스코 아드네 정음 달까 오예 미암 레이레 레이바기 마람나 아코이나 까마이나 마땡 빵지기 파메암데 왜 까마이 호나지기 나코이 모글레 사비싱가 거 모글레 사비 분실라가 그 까마이 떡지기 카나바 마탐다 아코이나 도네이션 장바 하이버시 아코이 마망노스 도네이션 미암암 사크레코 아코이 용시르바 아코이 프라자 미암 아코이 이마이벤 미암스나 아코이 하피라 크레 미암암ako aduna koina musang haibasi hanjin jang baibasi ma chung adum haireba ibema khoisu thumoro ngari tuini ma khoisu la marak na waye haibako haidi ke hain hapning da bana taba ima singse iramdam nungsidaba din taba nungsi baina tro khoi ma ama tholaga maira sang da hin lek tana thak nik tana khoi ingra basin lek tana sa da ni ma am toise ngam khai dikan ningi iramdam kai ningi iramdam ngak ningi natra adubu ngasai leitaba haibado oibanina akhoi sura no mga sabo oibanina leitaba haibado oibanina ima khoisi amwaye ba wabanina ngai thum ima hoisu puye na sumaina haibira ko sum yam leibo ko ima hoisu yam na ware aduna koina ajina re long thum aduna akhoi kamai tawjige na khojo wakhan khana matumda phare adai taati khajik to so angam bakya adana jong haidi mateng pang mangame ko de khoi ni pikharam thola ga khoi je kamai na khajik tang ngamboi ta so khoi khona se adai ta de khoi kamai tawsi khana hana thamjak biga khoi ngari ga moroka ko khoi yome bako ngari morok sangma se puraga haidi imana ne lupa yang khai hapakodo imung adugi chang daya jaba thumok ngari chang daya dagna imana lupa yang khai hapakoda akhina morok yang khai hapi bisan biramba imana lupa chama hapakodo khina ngari chama gi bisalamba o thumjak bisame biramba ko asumaina ngari morok se akhoi imung chumi da khina hapakpa khara ngam jaba hapakpa sida thumjak peda ngari morok je khara mention lamse ima isu wadana ba ade akhina su kano tawdana ba haina khona dumaina akhoi lai sabi mok se paisa khara punsinare khoi are ba isa paisa khaigat na raga khoi je pose lawraga pose lawre lawraga khoi se akhoi gi se target se khoi yoba ya yoda ba ade praja da leire ko haidi akhoi nan thoksare je kitang ore su mateng pang bangam na ba haina khoi je man thoksara ko ne adaida akhoi masida ngam bangam da ba ha de akhoi nan ngam me akhoi mai pang na mayang seba ta ni ko hidaida akhoi nan ngam bangam da ba ja khoi khutta na table ai se praja gi khutta dare aduna miyang khutta lai haiba dare ko akhoi sumaina akhoi se mayom se yomsara matung da akhoi na haizab je kaino ima hoi gi nungsi ba paisa du na sa akhoi na pujara iba khudon si ba ona se haiba ne ba maramdi akhoi ngarang so akhoi maramdi karina da akhoi gi ibung pa myam sale se sani ngai thak ngai do ta maning da myam ma sang ma problem lei bu na ni ko aduga akhoi se mo ngarang se haipe akhoi ji yuhome ko bra yuhome am wana ngari kharung jang ba singure akhoi nung dang je myam se yuhome ko yuma kanda akhoi sigi quarter lei ba lamhen sai area changba kanda de am sinya tawbiri abo tangkhuni sinaw sing laga chai yam haidi akhoi gi smain donation dang ba de akhoi gi myam leidana kabui tangkhon myam leibe sinaw de gi akhoi gi ningol macha akhoi gi muslim hai leitan myam leidana akhoi smai jam kana ra akhoi donation dang happy ko sam nungai je bako yam nungai je de akhoi mai tai sin sang happy nungai je adu aina haining ba makhak na akhoi gi mayam akhoi se na cha akhoi na lakpa matam da akhoi na ima akhoi gi leitraga su harauba nungsiba minok tung ko tang akhoi na sa na pamjai ba haidi hapta yade leide yade haiba nataba ada akhoi ngan han changba kan da yam nungai ta thamui da phawa khar
ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄꯗꯤ ꯄꯦꯟꯊꯣꯛꯆꯩꯕꯀꯣ ꯑꯗꯩꯗ ꯀꯩ ꯍꯥꯏꯅꯤ ꯂꯧꯔꯣꯏ ꯅꯣꯏꯒꯤ ꯄꯣꯠꯇꯣ ꯂꯧꯔꯔꯣꯏ ꯍꯥꯏꯔꯒ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯔꯥ ꯗꯣꯔꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯌꯨꯝ ꯐꯖꯕ ꯒꯥꯔꯤ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯤ ꯆꯪꯉꯨꯕ ꯃꯇꯝꯗ ꯀꯗꯥꯏ ꯂꯧꯔꯔꯣꯏ ꯂꯨꯄꯥ 10 10 ꯂꯩꯕꯗꯣ ꯄꯨꯊꯣꯔꯛꯎ ꯑꯗꯨ ꯍꯥꯞꯀꯣ ꯇꯧꯔꯒ ꯂꯧꯕ ꯆꯪꯉꯤꯕ ꯃꯤꯗꯨꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦꯍꯦ ꯁꯠ ꯄꯨꯊꯣꯔꯛꯎꯒ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥ ꯃꯌꯥꯝ ꯇꯥꯔꯒ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯃꯤꯇꯩ ꯄꯤ ꯇꯥꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯑꯣꯔ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯆꯔꯛꯏꯁꯤ ꯍꯥꯏꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯔꯝꯗꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯥꯏꯞ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯌꯥꯔꯤꯃꯈꯩꯗꯤ ꯐꯅ ꯂꯩꯇꯕ ꯑꯣꯏꯇꯥꯔꯁꯨ ꯏꯆꯥꯁꯤꯡꯅ ꯂꯥꯛꯏꯁꯦ ꯂꯥꯛꯑꯣ ꯏꯁꯤꯡ ꯈꯨꯌꯥꯝꯇꯪ ꯄꯤꯊꯛꯇ꯭ꯔꯒꯁꯨ ꯄꯤꯊꯛꯑꯒꯁꯨ ꯏꯆꯥꯁꯤꯡ ꯏꯃꯥꯁꯦ ꯋꯥꯕꯅꯤꯅꯅꯦ ꯂꯨꯄꯥ ꯑꯝꯇ ꯂꯩꯇꯦꯅꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯍꯥꯞꯅꯤꯡꯉꯤ ꯏꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯤꯔꯛꯑꯒꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨꯅ ꯍꯥꯏꯕꯤꯔꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯖꯩ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯂꯥꯟꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯁꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯐꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯄꯩꯁꯥ ꯄꯥꯏꯅꯗꯦ ꯍꯥꯏꯕꯁꯦ ꯅꯆꯥꯁꯤꯡ ꯈꯟꯖꯩꯕ ꯑꯗꯨ ꯈꯪꯉꯤ ꯅꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯅꯆꯥ ꯍꯣꯏ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯂꯣꯛ ꯊꯨꯡꯕꯩꯅꯤꯀꯣ ꯃꯌꯥꯝ ꯏꯃꯥ ꯍꯣꯏ ꯃꯅꯥꯛꯇꯒꯤ ꯑꯩꯈꯣꯏ ꯊꯣꯛꯆꯈꯤꯒꯦꯕ ꯍꯔꯥꯎꯅ ꯊꯣꯛꯆꯈꯤꯒꯦ ꯏꯃꯥ ꯍꯣꯏꯁꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯩꯍꯧꯕꯤꯌꯣꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯒꯨꯝꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯤꯡꯒꯣꯜꯗ ꯁꯥ ꯆꯪꯉꯛꯑꯒ ꯂꯥꯎꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯅꯆꯥꯁꯤꯡꯗ ꯄ꯭ꯂꯤꯖ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣই ꯅꯆꯥꯁꯤꯡꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯨꯝꯃꯒ ꯆꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯆꯥꯔꯒ ꯇꯨꯝꯃꯒ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯁꯦ ꯑꯩꯈꯣই ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯦꯕ ꯏꯃꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯣꯡꯊꯣꯔꯛꯈꯤꯕꯅꯦꯕꯀꯣ ꯏꯃꯥ ꯍꯥꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯉꯛꯈꯤꯕꯅꯦꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯏꯔꯝꯗꯝꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯂꯝꯗꯝ ꯃꯆꯦꯠꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯉꯥꯛꯑꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯑꯩꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯀꯨꯝꯊꯖꯔꯛꯏꯕ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯑꯩꯅ ꯍꯤꯞꯂꯝꯃꯤꯕ ꯑꯩꯅ ꯆꯥꯔꯝꯃꯤꯕ ꯑꯩꯒꯤ ꯂꯝ ꯃꯆꯦꯠ ꯑꯩꯒꯤ ꯏꯔꯝꯗꯝꯁꯦ ꯑꯩꯅ ꯀꯟꯕ ꯉꯝꯂꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯎꯕꯒꯤ ꯑꯩ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯁꯤꯗꯩꯗ ꯑꯩꯅ ꯍꯤꯡꯂꯝꯕꯒꯤ ꯀꯔꯤ ꯃꯒꯨꯟ ꯂꯩꯔꯨꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯝꯕ ꯑꯩꯅ ꯆꯥꯔꯝꯕ ꯑꯩꯅ ꯊꯛꯑꯝꯕ ꯑꯩꯅ ꯇꯨꯝꯃꯝꯃꯤꯕ ꯑꯩꯒꯤ ꯂꯝ ꯃꯆꯦꯠꯁꯤ ꯐꯥꯎꯕꯗ ꯑꯩ ꯏꯁꯥꯅ ꯉꯥꯛꯆꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣই 미호의 ꯃꯄꯣꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯇꯨꯝꯃꯤꯕ ꯑꯩꯒꯤ ꯂꯝ ꯃꯆꯦꯠ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯑꯩꯅ ꯆꯥꯔꯝꯃꯤꯕ ꯑꯩꯅ ꯂꯩꯖꯔꯝꯃꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤꯗꯃꯛꯇ ꯂꯩꯔꯝꯃꯤꯕ ꯂꯝ ꯃꯆꯦꯠꯁꯤꯃ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯊꯝꯂꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯤꯡꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯈꯜꯂꯒ ꯅꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯀꯥꯏꯕ ꯌꯥꯗꯦ ꯏꯔꯝꯗꯝꯁꯦ ꯑꯩꯈꯣꯏ ꯉꯥꯛꯑꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯄꯨ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯊꯧꯅꯥ ꯐꯔꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯌꯥꯗꯨꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯊꯝꯕꯤꯔꯝꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯗꯤ ꯆꯥꯎꯔꯛꯂꯦ ꯁꯥꯡꯉꯛꯂꯦꯀꯣ ꯑꯩꯈꯣই ꯂꯩꯍꯧꯔꯦ ꯏꯃꯥꯁꯤꯡꯅ ꯀꯟꯕꯤꯔꯝꯕꯒꯤ ꯏꯄꯥ ꯏꯄꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯧ ꯀꯌꯥꯅ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯀꯌꯥꯅ ꯊꯋꯥꯏ ꯀꯠꯊꯣꯛꯀꯩ ꯃꯈꯩ ꯊꯝꯕꯤꯔꯝꯕ ꯏꯔꯝꯗꯝꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯗꯨꯅ ꯑꯩꯈꯣꯏ ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯍꯤꯡꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯃꯝꯂꯤꯕ ꯉꯝꯈꯩꯁꯦ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯏꯔꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯕꯗ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯇꯩ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯎꯄꯥꯏ ꯇꯧꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯤ ꯃꯁꯤꯗꯩꯁꯤꯗ ꯋꯥꯍꯩ ꯐꯠꯇꯕ ꯋꯥꯍꯩ ꯐꯠꯇꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯋꯥꯉꯥꯡ ꯐꯠꯇꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ
ꯉꯥꯡꯂꯣꯏꯗꯕ ꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃꯒꯤ ꯆꯤꯟꯗ ꯊꯣꯛꯂꯛꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨ ꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯁꯥꯕꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯧꯁꯤꯡ ꯂꯩꯀꯥꯏꯗꯨꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯥꯁꯤꯡ ꯂꯥꯛꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯁꯤꯡ ꯌꯥꯎꯔꯒ ꯏꯆꯦꯁꯤꯡ ꯌꯥꯎꯔꯒ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯇꯥꯔꯣꯏꯁꯤꯡ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯇꯨꯡ ꯏꯟꯅꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯁꯤꯡ ꯊꯨꯡꯅ ꯆꯠꯃꯤꯟꯅꯁꯤ ꯂꯥꯛ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯥꯈꯠꯂꯛꯄꯁꯤꯅ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯣꯡꯉꯛꯄꯁꯤꯅ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯟꯁꯤꯜꯂꯒ 5ꯅꯤ ꯄꯨꯟꯁꯤꯜꯂꯒ ꯀꯌꯥ ꯇꯥꯔꯕ ꯈꯣꯠꯂꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯖꯒꯦ ꯃꯌꯥꯝ ꯋꯥꯠꯅꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯄꯨꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯂꯂꯣꯟꯕꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯣꯠ ꯄꯨꯖꯔꯛꯄꯅꯤ ꯄꯣꯠ ꯄꯨꯖꯔꯛꯑꯒ ꯏꯃꯥ ꯍꯣꯏꯅ ꯄꯤꯔꯛꯄ ꯂꯨꯄꯥ 50ꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯗ ꯌꯥꯗ꯭ꯔꯕ ꯃꯣꯔꯣꯛꯁꯤꯒ ꯉꯥꯔꯤꯁꯤꯒ ꯑꯩꯈꯣꯏ ꯑꯣꯟꯅꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯋꯥ ꯉꯥꯡꯕ ꯈꯔ ꯍꯩꯖꯗꯦꯀꯣ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯩꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯑꯗꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯃꯧ ꯂꯩꯁꯥ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯗ꯭ꯔꯒꯁꯨ ꯇꯧꯕꯤꯌꯣ ꯑꯗꯩ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯩ ꯏꯃꯥ ꯀꯌꯥ ꯑꯃ ꯊꯣꯛꯄꯤꯔꯛꯏ ꯏꯆꯦ ꯀꯌꯥ ꯑꯃ ꯊꯣꯛꯄꯤꯔꯛꯏ ꯏꯅꯥꯎ ꯅꯣꯏꯅ ꯌꯣꯝꯃꯤꯕ ꯉꯥꯔꯤ ꯃꯌꯣꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯀꯦꯠ 10 ꯄꯨꯔꯛꯑꯣ ꯑꯩ ꯂꯧꯗꯕ ꯂꯥꯛꯑꯒꯦ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯁꯤ ꯂꯝꯁꯥꯡꯂꯣꯝꯗꯩ ꯂꯧꯗꯕꯒ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣই ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯂꯥꯛꯑꯦ ꯀꯗꯥꯏ ꯉꯥꯔꯤꯗꯣ ꯃꯌꯣꯝ 30 ꯄꯤꯔꯛꯎ ꯃꯣꯔꯣꯛꯇꯣ ꯄꯤꯀꯦꯠ 30 ꯄꯤꯔꯛꯎ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯌꯥꯎꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯡꯁꯦ ꯑꯩꯅ ꯌꯣꯜꯂꯛꯑꯒꯦ ꯑꯩꯅ ꯄꯤꯁꯜꯂꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯖꯤꯄꯦꯗ ꯄꯩꯁꯥ ꯀꯥꯞꯄꯛꯄꯅꯤ ꯈꯪꯗꯦ ꯅꯪꯒꯤ ꯄꯩꯁꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯕꯖꯥꯔꯗ ꯊꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯧꯈꯠꯄꯤꯕꯁꯨ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯃꯥꯏꯅ ꯂꯩꯔꯁꯨ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯂꯧꯕꯤꯗ꯭ꯔꯒꯁꯨ ꯂꯥꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯩꯀꯥꯏꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯧꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯗꯨꯁꯨ ꯌꯥꯎꯅ ꯆꯠꯃꯤꯟꯅꯁꯤ ꯀꯥꯟꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯛꯑꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯝ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯣꯛꯃꯤꯟꯅꯔꯛꯏꯗꯅꯀꯣ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯂꯧꯕ ꯂꯧꯗꯕ ꯁꯤꯠꯄ ꯁꯤꯠꯇꯕ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤꯗꯅꯀꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ